aroiba Sunday sida ina mayam da bizaning ba today the power to get well. Koi ki punsi da chaukat na bagi damak hengat na bagi damak ta koi pangal darka lay madugi pangal do karai dagi kamaina lakadoi no haibase koi yang mirase koi na hona be ay aduga koi na suba su ay adu koi na kanna adugumba tan be ay adu ay betar su matomta koi kudimak singase lakbo oide hengalakbo oide adubu masi kai gi mapana oigedage hai targadi ishorna koi da pangal pidragadi koi gi punsi da hengat palaite ishor gi bor ishor gi thousand yaw tragadi koi yang wana punsi se len boy gani adubu ishor gi bor amasung thousand do yaw batargadi koi na mayam tobungam gani. Amen. Praise the Lord. Deuteronomy chapter 8 verse 17 the height. Siki mamang da koina ufangi madudi siki scripture sikai gi matang da ngang pano mi sing aduna ishor khangba mi sing asena ishor kaurak pagi matang da hairak pa singne. Ishor khangba singna ishor se kamaina kaura I haibusu ai ren haizarake aduna matau kram da no bangna hai then you say in your heart magi thamoi da nangi thamoi sita koi haiba hore siki phangi ba punsi da hengal ai ba marang kai re be am sing ase ai gi pangal na hona ba I the Kano Honabadagi, Masi Henkalakbani, Haina Mama Sana Haizay. Trouncing a signal with the Nangi Tamoy that the minor high boy targeti, Madunang section view, hide the boy sono. Amen. Quiggy Hakang, Punging Wakal Seque, Smina, Quiggy Tamoy, the Chinna Hydragasu, a Quiggy Tamoy, the Kanba Hori, Haina Babel Nahai. Verse 18 then you shall remember the Lord your God, for it is He who gives you power to get well. Remember, Ningsing Biu Chrausing, please. Ningsing Biu, Shore Ningsing Biu, Nangi Short on Ningsing Biu, Nangi Punsida, Hengalaiba, Pagalaiba, Kudimak Singase, Shorna, Pangal Piba the Ginib. Amen. Praise the Lord, shorter. Maram de shorna hengat pase shorna hang on the pibagi pangal do pibagi maram da ai ki punsi de hengat pase lai ne. Amen. Praise the Lord. So aduna akoi ki punsi se hengalan ge hai targadi mamanglom de chakalan ge hai targadi shor da gi pangal darka lai. Amen. Praise the Lord. Sigi pangal sigi shakti hai tare koi ki lon da hai gadi sigi shakti power sing a seke doba shorna akoi da piba matamda akoi se hengalak kadoine shorna koi sargadagi lantum seltum sing langdarakte chraw sing sana sing langdarak panati adubu masi tayong pamada loina lai masigi numit sing ase oirakna ba koi shorna koi da wasak pikraba sing ase masi thungna na bagi damaktane ayamba believers sing na ke doge hai targeti makoi gi punsi se phagala akandani ishor se kaura is makoi gi pukning wakal se chaukolak pa matamda ishorna bor pibi re khangma matamda ishor se laithok pa hore auna koi sigi thamoi se lakani laoi hai ba karam laite me pum khode makta lakani adu madune ba koina chiksalaga ningsangaga khallaga laiduis. Remember, I say, Ningsing wise, remind of you, Nangi Wakal do, Chok Toki the number, Nangi Wakal Zen, Ishorgi Wang, but the Wakal Kangi the Nabagi the Makta, Masi section view, I don't know well. I don't know Chokot Marankai by Habase, Masisi, Akogi the Makta, Afabo Oe, Madubo, when a control to Hotragadi, Madu Kudong Tiningai Oe. Amen. Praise the Lord. 1 Corinthians chapter 3, verse 6 the Kai, Polna, Bambi do Tare, Aduga Apollo now, Sing Shire, Aduga last part the Kai, but God gave the increase. Aduga Shorna, Chauhan Biba, Henkelan Bibaneb. Amen. Praise the Lord. Nang na Honabe, Nang na Hingtum the Gay away, Mam, Kate away, Trousing, Henkelan Biba to the Shorna Kaktaneb. Amen. Praise the Lord. Shorsana I say, Henkelan Biganeb. And I said, "Ishor se apik pa ishor nati." Aduga ai gi wakal sina lamba no magi power pa ningak pa khalak pa adu khakta ishor se oiba nati mut nungai ba numit ishor se am chawba manba mut pik pa numitana mut handa ba numitana ishor se kam ubidra male khangbidra male wakal je pang sondaba adu ta ishor se mukhang pik salak pa sisinga se koi oiroi da bane ishor se ke doge matam chopada nang pik pa ai nang puning handa ba ai nang puning thogat pa ai ishor he is still same yesterday, today, and forever. Sure the job manaraga adum lay. Aduna Bible is the high sekadova. God gave the increase. Ishorna hengalan bado pibiga name. Ana ishorna kay haba ishorna hengat bado pib. Hengalan biba se kanana no charaw sing ishorna name. Nang na punsi sa pohona targa su
mikub ama chokot ki be adubu hengalan bi badudi shona kaktaneb shona kaktang hengalan bi ganeb shona kaktang aise thangat pirakaneb. Amen. Praise the Lord. Jeremiah chapter 29 ki verse 11 se koi loina makhangi adubu GNT da koi yengmina say Good News Translation da I alone know the plans I have for you. Channel sing koi kudimok ki damak tan shore kaktana nangi thaurang thausil sing se loina mak se khange ai ki plan se ai ki punsi ki tungda lakadaba future se shona kaktan khange shona koi da porkadaba tungi asa se kaino hai targa di chaukat pa kaktane. Amen. Mang tak pa porkane have channel sing Haidi chorma khagi chaukat pa se kai jaga dono channel sing in every area of your life nangi punsi ki jaga puna maksida shona nangbu prosper ohen gane phagalan bi gane hakchang dasu thawai dasu selthum dasu imung manung dasu ishor ning badasu. Amen. Praise the Lord. Jaga puna makse ishorna nangbu chokhalan bi gane nangna asa tawri basing mai pak ishorna pork da basai gi tungi asa se afava ngaktane sigi positive minds in on the lake to nang khale se idea right the bank the account the pasha kar shu yauk de aduna kon de karum kan no aina punsi phagala ka tu se nang khale short nang khande chanaw sing adu so I ren hai charake Ephesians chapter 1 verse 3 da ke hai bina se ko yeng se maras da ke hai shona hai shona thawai gi ba bor sing ado Christ Jesu gi mapana loina mak pi kre na hai. Amen. In all spiritual blessings in the heavenly places in Christ. Christ da nang lai bina tro chanaw se ai Christ da lai kana Christ da lai. Amen. Christ da lai targa di Bible na kay anobu kusem ne adu di anobu kusem Christ da lai ba mi adu da kay lai ishor gi bor se lai thawai gi ba jaga adu da loina ishona bor pi grabane anu on da nang su zi bor fang ba mi mane hai mina se ai se bor fang ba mi mane ai gi wakal se bor fang ba gi wakal ne. Amen. Praise the Lord. Shona nang se jaga puna makta bor pi ishor gi blessing se kai no ai targa di chanaw saying ishor gi power du neb मैं मुनता भी उको शोर आई शोर की पावर पाम इतना से शोर की पावर से मितांग ब उहन मधु खतनती असी बहि गलन मधु खतनती शोर की पावर से कहीं लाइट अब दुबु थुगाई ब दुबु शोर की पावर ने. Amen. Praise the Lord. अवार्ड पुसिंग अदुबु मरांग कहन ब दु थुगाई से शोर की पावर ने शोर की बोर्ड ने कोना दब सिंग से कोना हन गदु से कहीं शोर की बोर्ड ने कोई ममांग याता द थम ग्रेस सुपरनेचुरल प्रोविजन की मतंग द अकोई की खन बगी वांग बद महौसा की वांग बद ईश्वरना अकोई द हप्सन बिबा मयाम सिंग से ngami aduga thawraga su mana thawrang tawraga su lei haibse koi tamkhraba natra chanaw se ara ina haiseningi nang thawrang tawbiu chanaw se ईश्वर nangi hengalan biba punsi se ईश्वरना porkane kai da sa Jeremiah chapter 29 ki 11 to the yaw crave chanaw se life fatabana nang puning handahan bigan nang puning handaraba nang life fatabana puning handahalini khanbio puning handaba mi sing aduna kai tawgani atra kasu tawninga le ईश्वर की बोर से कोई कमाई ना ओइगे कोई अंतंग येंग बाकी बोर से पावर ने पंगल ने हरे से कमाई ना ओइ दोनो कोई येंग मिन से चनाव से ईश्वर मागी तायं पाम से लोई सेम लोर मतुंग द मी सेम से एक लोर कांद ईश्वर ना मी से द नुपा ग नुपी ग मखोय अनि से द ईश्वर ना पंगल पी चनाव से कई मखल की मपांगल पीगे है तारगदी सिगी तायं पाम बसिदा पान बंगमननबगी दमक पांगल अधिकार से पी तुंगदल मागी लाकदब अदाम अमसुंग इबसे माय पाक न चननबगी दमते शोरना पांगल पी. And verse 20 I said the high sikedoba then God blessed them hydro chanausing and a power hide the blessing ne hide season shona bor pi reva mois moi ani dane bor pi se karama bor no chanausing mahai yalo aduga hengacharo na haina Bible na sida hai nangna sigi tayong pamba sida panba oyu na hairi laira bas sargada lebra na tra tayong pamba da lebra ma'am ko seng kumbiro tayong pamba le ana busi sargata le hybran traga tayong pamba le hybra tayong pamba le sige tayong pamba le ba sige sirab sing my pact ba my ham sing le ba sing ase sige tayong pamba si le ba sorna semba da hai se ke do ba madugi matak ta nang na palo haibane ana voice no sida hai je kuding maki matak ta subdue it madugi matak sida nang na palo na hairi chause Nawanda panbang ambagi bor se pangal se ishona nawanda pire bosi. I wanda le habi uchanaw se.
Adamgi maramna koi mangragasu ai fatabada moi pap tawbada yon thoki boy tar Jesu Christ gi ampana mu porakrabane mi amagi maramna pap ta targasu sirap ta lakrasu mi amagi maramna Jesu Christ gi ampana koi hingbada mu pora ine Amen praise the Lord aduna Bible nus take masida palo haibase hai aduna first part ta koi na u fangi se ke doba ishorna God bless them ishorna bor pire chnause aduna ngasi so ina hai siningi Nangsu Christa da laiba oiraba maramna kedoba ishorna nangsu bor piraba mi amaneb in Christ Ephesians chapter 1 verse 3 da inapan kre in Christ Christa da laiba maramna kedoba you are already blessed nangse hanana adum bor fangkraba mi amaneb adu nang haiba ai kem naite ai kem yam wali konadri marang kaidri toli konadri hai tar ga sucharau se madunangi thazada baduna ne Hasabaduna is the high say, Shorna, bor piri, I say, palo, semo, loingamona, Shorna sig Adam Amasung, Nupa Amasung Nupisida, Shorna empowering the web, Sigatang Pambasida, Panana Bagi Pangal se P, which announce. Amen. I know Sigi Pangal se Canada lay, and on the lay, and on the lay. Praise the Lord. I know Kudamo in a high target, they quake a mito ying say, Abraham Hiresi, a quena Hana Sudan worry tie. Abraham says, Shona bor Peter of Matungani, Abraham Gipunsizina, chocolates. Amen. Genesis chapter 12 to Salaga quake hangan. And they quite Matokramda, Shorgi, Hangat Pase, Sigi Pangalze, Matokramda, Quaki Punsida Pangadagi, Quaying with a Siki point, a home in a Hizage, Sida Queloshan Gadoni. Matokramda, Quaki Punsida, Shorna Piraba, Pigadoriba Pangal, Zigi Matungana, Quaki Punsida, Hangat Pase, Laka the gay, Hibase, Sigi Matang Sida Quayang Minas. Other sig number 1, the Kedova, seek his kingdom first. Bargaining Tolebakse, Hanvan from the Tiba, Tamba, Assise Quayang Minas. Babonai, Jisunahai, but seek first the kingdom of God and his righteousness. And all these things shall be added to you. Han bade shogining tolebak tiba, aduga magi dharma chambers da koi hingba, aduga darka laiba sing se kedoba, nangonda aingonda hapsin birakane. Amen. Praise the Lord. Oh, sure say han from the tiba na koi gi cry the punma from the so koi loy masen ngangnaram gani. Atem madu sure say a han ba nangi punsigi maru ena thamba khanba mi dune hairs. Why Wahai do Katang Haizaki? Sure say Kaidoba, sure say Nangi Punsisida, a hanba, Maruina, Kalaga, Tamiba, Mido, Madudune, sure Sigi, a hanba, Tiba, and Hais. Nangi Punsida, quite again Maru, Beseka, no Chanao Adudun. Nangi Punsida, quite Maru, Bamle, Ganeb, Kainon, Tankanbu. Ado sure way dragati. Kaktat piro, anisu tambiro, ahan be short tambiro. Short se ahan from the on top piro. Tabak torom oigera, sel tumgi lakata by am lakban numit oigera. Aduna nangi warepne, do was suda hybrid in Haizabani, Kuting Maxing, Aduki Matakta, ahan but the shorgi, Nintole Baxi, Tiu Hibernib. Shorgi, or we say, ahan but priority Pu Hibernib, Janose. Amen. Psalms 30:14, the Kahagi Quang Minister. Short Tibagi Kana, missing a Dunisi or Kaduse. Jungle the Lariba, Lamlak the Lariba, Adugumba, Lamlaki, Ningtoksoeba, Nongsha, Hatam, Adu Fauba, Ningtoniko, Mase, Loingame, Kukal Pangal, Mahak, Adu Fauba, Kedoba, Lamba, Konadaba, Tungdabase, Tengnaib. Mayam Gantaiko, Ningtoba, what live, Angamba Mise. Loy tobang a man a caliber mido adu fauba what pelaganeb. Adu last part I say, do we sure would tira galeba missing, sure but handman from the tamiba missing a dog. Moiki punsida a publishing a dog what pelay roib. Amen. What pacatale right they go? Good things a publishing a dog suan waloib. Amen. Natro a paba walloy haini, Nangi haksang for the suwaloy. Nangi punsiki darkala iba nang napamba fa sing ado ishorna nang buwat haloy hairi good thing si pahaba da haraw ningay ni charaw se maram de ay ishor tiba maram na ishor sa ahan bam fam da ina luxury ba maram na ay tubay ay puning handa ba ay ado ay kaso ishor se ay na matam sa pat ahan bam fam na tham na ba honari ba khali ba miyoy tar gadi sige verse nangi ni charaw se
Amen. The Passion Translation the mukapiro kay hai, even the strong and the wealthy grow weak and hunger. Mapanggal kanba missing amasung yamna nungay ay favu oiba missing adu fawba kedoba sonba aduga lamba se layib. Amen. Praise the Lord. But those who passionately pursue the Lord will never lack any good thing. Sure bu pungning wakal tawai haksang yaw na changaga tiriba missing adu dikedawa afaba sing ado magi punsida never lack any good things. Ama phawa sithadana magi punsida afaba sing ado adum laigane hai. Amen. Praise the Lord. Hallelujah. Thank you, Lord, for your word. Yes. Nothing missing, nothing broken. Hallelujah. Came to what came to Konata Busulero. I don't know, sure say half from the Tamiba missing. I do keep Punsida Kedova. I could get Punsida like do say a publishing a door, Sumat Watloib. Now, Chang Pabadarka Libra, yes, later I keep Punsida, Sumat Watloib. Adum like a name. Sure king ang pisem bibo nang pambra acha asaba matamda sure nang ipunsida tawning bra yes adu ay taragadi sure sa ahan from the thamba tab nang ipunsida manung matam cha da ba thawdo wathok sing ado nang imong manung amus nang ipunsida thokning da bra adu ay ba taragadi sure sa ahan from the thambiob. Amen. Amen. Praise the Lord. Oining ba film mo jasano Talking about Toxasano, sure say, Ahan from the Tamnanabagi, Warip say, Quekudemagna, Matam Chupada, Loga the Banib. Amen. Praise the Lord. Quest I give point and Idoka Nota Habiro, number one. A Quahangana Nabagitama, Togadaba Tabakse, number one, Shorbu Hanman from the Quiki Punsisi Tamba, Anisubada, Shorbu, a Quiki label, Lantum, Kudimaxina, Shorbu, Ikai Kunava. Aiki Punsiki, quite the Gimaru, Bese. Shoro in a Tamtar, Gadi. Nang na tithes and offering nang gi pibam thokpa mayam do shorta nang pirakani habani atrase ana pidriba tawdriba oitaragadi nang na shor se lumdri haine shor se kamatik nang na lumna loge abase nang mapung pharam da be ai nang matik saram da basoi be adu bu shorna haibase aina tawna bu honor taragadi shor se nang gi punsida kayamatik lumna lowe se duna tai ne Jarayla for way short tight be the veroy. I nangi kai doctor vero, a lales story, have a caliber middle, it sure say lumna loba meaning. Babonaka, sure would away missing a door, shown us to away bigani. Sure would away away the missing a door, is shown us to Nasangde. Amen. But in a Hyson road, and I was saying nothing. Is shown a Bible the Iraga later. Ana Bible no sada hai sike do nangi leiba kudemak sing adu nang na poraga katlo haibani nangi lanthum jon thoga nate nang na honariba nang na tawriba thabak tu da mahaya leiba sing adu dagi nangi punsi tu da madu poraga the shorgem from the ikai khumna basi ullo haine. Amen. Praise the Lord. Aduna ko yemse ko si thamoi se lana chat kidana ba haizarake Psalm 62 gi 10 da kai hai NLT da mona tabi use di sen khaiba huranba taku aidi kukan pangan bagi thabak thorom torokanda madugi mapana hingna ba hona bigano tawbigano nangi pangal dugi ampan if your well increases nangi lanthum de henkalakpa matam da mayam mona tabi ko si jaga se maru e pani nangi lanthum se henkalakpa matam da madugi lanthum da nangi punsigi nangi thamoi gi mayai da di enbigi gano haibadi ishorgi mahuse silhanbigi gano thabak thoromna lanthumna kai kai mamal yama tayong pamagi leiba kari kari akoi gi thamoi bu joy tawbang amba mayam ama leiri tayong pambasida adugi maramna nangi thamoi se huralan gi gano hairi haibagi atradi tayong pamda leiba mamal yama posak amataga nanga leiriba nangi punsi nangi thamoi siga ishor ki tung inliba siga yasanaba amta tawbi gano so si gi punsi sineba David na sida hairais asi minam mani chanaus sigi minam mas danang ya bi gano aduna si araiba dinate aduna monna sigi wahai je horen meditate tawbiu manas da haize nangi punsida hengalakpa matam sida maduna nangi hengalaiba lanthum dugi maram oiraga nangi punsi se ishor gitung engadaba shor gi tawgadaba mayam singdudagi nangi thamoi do lafana kanob king Uzziah do kedawe hengalakpa matam dana trochanau se ma kedagiba mai thamoi atopada mifam thamai do magi power magi ability ma loing ame loi tawe arni khaleb
Chau sing Jisuna kaya Matthew chapter 6 verse 20-21 ko yang minase Bible nas da hai nangi sargada nangi lan adu paisalo manas da hai sargada nangi lan do paisalo kai mafam no hai targa di sige tayong pamase yotling na calling na payaba mafam sing asida lan paisangano huran bayaba si mang taan bayaba sige mafam paisangano adubu verse 21 da kaya nangi lan leibam fam da nangi thamoy du su laigani hai bane ado nangi punsida kwai dagi maru ba kwai dagi mamal yamba kwai dagi lumba adugo maru ba se kai no chanau se akhoi ge life se aina so nung si hai ba se koi masing hai bi tana ba duna first ta dong na te ba akhoi gi punsi se na ishor da ulai ba chang du ne ba ishor na udoi se aina ishor nung se as khang pot dai thamoi je ningi poni yad to ni ngasi di dagi lumba je nangi thamoi da ishor na tana to pam ta thambi ge no hai ne address Proverbs chapter 3 istam kay ay nangi laiba thoi ba nangi khutna nomza ba kay nangi punsi da henga charak pa lantum duna shore boy kai khum nawai number 10 da verse 10 da nangi ko tu da ke do ba shore na hengalan bi gani marang ka hen bi gani Bible nas da hai aduga nangi khudeng cho cho sing ado arpha ba daram kha ma hi sing aduna marang ka hen bi gani hai Amen. Karma matamda aina ishor da aigi laizari ba kutaimak aigi tawam thokpa ishor da aigi maru oiba sing ado aina kalakpa matamda aigi punsida ishor na hengalhan base porakaneb. Amen. Praise the Lord. Marang kahen biba afaba sing asit orakaneb. Ishor gi mfam da koina noluk pase. Ishor da koina nolu iba ishor gi mfam da koina ikai khumna jana yamna ishor bu tanik na nangi punsigi ahan mfam da lawri ba mi sing ado kai tawba magi punsi je ina khulakaneb. Amen. Praise the Lord. Aduga magi punsi do kedoba ikai khumna basu ishorna phamdo pirakane magi punsi su sangani hari aduga ahum subada last speak the word of blessing every day shorgi wahi siki mapana nomet kudengi nangi punsi gi jaga panamakta nangi chinji gi mapana shorgi oiba bor sing oiba se koi ngang badar ka lei nomet kudengi koi ngang thokadom ne nomet kudengi koi ngang gadom ne nang na ningang dus ay na ningang dus ano ishor na bor pire na khanga kanda mathanta bor se oirakado banati ngang gadoin thaza gadoin ay na aise ningi kai kuma nang na ngang aba nang na thazaraba thazariba nang na ngang iba thazara kanda nang na maduda hingaga tu chatlaba madu ek tau taragadi nang na lauthuagadi ishor na madu singado nangona thunghan bigane so do nang na ngang badar kalai tang na thazaba darkale maduda nang hing badarkale nang na hairi baduda nang hingadabane hing bai badi madu tang na ngangi baduda nang maduda yaza gadabane da yaza bagal loina na ke doba madudai da koi lokthok poi gadam adugi matam da ne ishorna nangi punsisita hengkal halakadus amen ishorna madu porak pigane Proverbs chapter 18 ngi 21 ko edum khangi siba amasung hing base madugi pangal se kai da lei ai gi chinji gi wahai si da lei aigi wahai sida leiba maramna nangi wahai se hojik sigi matungina tholakadoine koigi life semakadoine speak the word shogi wahai doina ngangbiyo ai bor fangma mene ai hakchang fa ba mene ai chaukat pa mene ai hakchang fa na laigani ai punsi sang na hengani ai shogi machane nang declare to godom ne nang log thokadobane namait khudenge aigi yum se bor fange aigi jaisu sing se fa boire hai ba in ba shogi macha sing ai oire sumaina nang declare to horkadobane Amen, amen, praise the Lord. So, aina aise ningi nangi account da kayam lai laite haibatu yenganu shorgi wahi ki matungina yengaga ngangbiro. Amen, praise the Lord. So aina aise ningi nangi sigi tayong pambase akoina aina mayam da khangan janingi se sigi tayong pambase semba matam da shorna kamai semki shorna ngangaga semba na tro chanau se pangal ti se nangi wahi ste yawi chanau se aduna nangi wahi degi thorai besigi matungi na neba koi ki punsida orakadoi se aduna your mouth is the key nangi chinna se kaino sosai amaneba supernatural key that unlock doors mahausa gi oiba nattabagi wangmada oirakadaba thong sing ado hangdokadaba se nangi chin sing sidna neba so mahausa gi oiba uriba tariba sidasu momarin tadaba nangi punsi se Mong marin tadaba machong masa nai dabo itaragasu nangi chindugi soduna hangadobne aigi punsi se bor fange aigi punsi se mai pae ai hakchang fana hengane ai punsi sang na hengane ai on the heart attack lai roi amen ai on the diabetes hengat pa lai roi declare to godom ne chanaus
Amen. Aigi business my pakani bor fangani missing the kai thok targa so aigi punsidi shor gi mapana ai kudima hengat kani kai se nang declare to godam ne so aina haisingi asigumba afaba waising ase koi gi chindagi thokpa darka lai nang thabak phangda boy targadi aigi punsida afaba thabak phangani haibse nang declare to godam ne adu create to ka doi ne nangi word to na semakkadoine Hebrew da kaya Hebrew chapter 4 verse 12 da kaya shogi wise hingi amasu mapangan kalle aduna masigi wise aduke matik thauba maya ni panba kabak thangdagi seno hena thauba wising adu egadi shogi wising se nang numit kudengi phauba yai phaudabe haiba hoba darka lei Amen praise the Lord duki matam da nangi atmosphere nangi to punsi nangi thoiba punsi sida kedoba hongba horakadoine Amen kudamoina hai target dekoi kai haibe Psalms 23 ko isay sakre 23 ki verse 1 da kay hai Prabhu di aigi yauksen biba mapuni aigi punsida awatpa amma fawba lairaroi habi natro David na si hari si kaino chamsam na saireng ama dum thirak panate akoi ki angang masana rhyme thibe type da wakal yaw yaw da hairak panate chanaus Prabhu di aigi yauksen biba mapuni aigi awatpa amma fawba lairaroi habi neb Trusikain, award pa amma fawba lairo. Ato pa di translation da kaya ay gipunsida apaba amta award pa lairo hay ni. Ano apaba amta award pa se lairo ko gipunsida. Ano nang numit ko dinga hay badar kalay. Prabhu di ay giyawsen bimam. Ay award pa amma fawba lairo. Prabhu di ay giyawsen bimam apuni ay gipunsida hakshang faba wat loy. Hay bi uchraw sing. Prabhu di ay giyawsen bimam apuni ay giseltum gizagada award pa amma fawba lairo. Amen. Praise the Lord. Ay thazay aduna ay na hay nang thazo nang sunang na hayo madunang ondo oirakani engondo oirakani Amen praise the Lord ano Bible na kweda kay hay kaya target nang gitsinse ngasagi pangal lay sakti lay madugi matungina siba amasung hingbase oigani hayba maram na madudagi thorok mahay dugi matungina nang chagani hay target sida ko na kange Prabhu di ay yauksen bimam pune ay gisor na ay gidamo oigadi yekna gadobodo kanano Bible na kweda hayba na truchanause Amen praise the Lord If God is for me, who can be against me? Christ is suda laibagi mating mga matungin na ay gipunsida what belayroy. Na adum hay bedarkalay adu nang what loib nang adum lakanib nang adum oirakanib. 2 Corinthians chapter 4 verse 13 da kaya ay na thazay adugi maram na ay na ngangi haibane ano ko na ngangi se kay gino ay na thazabagi ne to nang thazo na ngang badar kale amen